그런데 맘 sin 맘 거의 볼라면 맘 머리 통원이마 머리가 실내 맘 어떻게 laffuga 요자싱주 야we asyo자싱주 간 laffu싱주 laffu싱주 laffu가 미미게 또 싱주 봐 호와이 바담도 하베 또 맘 시기 많이 통을 짜세 맘 까면 다 해요 머리 통봐 pura sarong 짜로 어떻게 그냥 딱 우스부스 하고 또 마땅 자라기 바이다가 통이 맘 실내도 맘 하고 하고 맘 림려세 사간도 맘 싸우자 하면 또 어제도 맨날 그 video시고 한 명이 보이는 싶드나 like share subscribe tawiramo 아무튼 벨 아이콘 주다 미로만 얼마 싸고 또 어제 그냥 통문이 시제 이 하고 하고 또 그냥 나 이렇게 말 통문이 또 mamuna thong 먹으니 만데 맘 싸보게 하와이 하지만 예쁘지 그냥 까나 비안 비엔 파이브 비엔이죠 그냥 마살가 그 까나 비엔이도 한개 하우자 까지는 못 살지 마 좋은데 좋은데 머리 통 바담 타 또 푸시한다 냠냠 진짜 하와이 왼쪽 문제 그만 신내 나와요 이렇게 굳었네 시작을 해주세요 문자전에 왔어도 자 살다부터 오지 한 뿡나야 보도 할로 털이 용성되네 또 한대 너무 못하는데 저도
어떠게? 뭔가 그래. ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯂꯥꯗ ꯑꯃꯨꯛꯀ ꯐꯖꯅ ꯈꯤꯜꯂ ꯆꯥꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯒꯗꯕꯅꯦ ꯑꯗꯣ ꯑꯗꯒꯤ ꯅꯣꯡ ꯆꯨꯅꯈꯤꯕꯗꯣ ꯃꯌꯥꯝ ꯑꯗꯨꯗ ꯂꯥꯗ ꯑꯝꯇ ꯌꯥꯗ꯭ꯔꯦ 이거 시간. 대박. ꯃꯌꯥꯝ ꯉꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯥꯎꯕꯤꯒꯅꯣ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯆꯥꯈꯤꯕ ꯍꯥꯏꯔꯤꯕ ꯆꯥꯛꯇꯤ ꯃꯤꯒꯤꯗꯤ ꯆꯥꯛꯔꯦꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯀꯃꯦꯟ ꯄꯥꯍꯧꯗꯕ ꯖꯒꯥ ꯌꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕꯨ ꯌꯦꯡꯗꯕ ꯃꯤꯗꯤ ꯈꯪꯉꯝꯃꯣꯏ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯑꯗꯣ ꯈꯪꯉꯗꯤ 이름모ꯕ 그러면 짜닝도. ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯖꯔꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯒꯠꯂꯛꯇꯦ ꯑꯇꯩ ꯃꯇꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯨ ꯆꯠꯂꯦ ꯑꯗꯨꯗꯒꯤ ꯁꯟꯗꯦ ꯅꯠꯇꯕ ꯃꯇꯝ ꯅꯠꯇꯦꯕ ꯑꯌꯨꯛꯇ ꯇꯧꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅꯦ ꯑꯗꯣ ꯉꯁꯤ ꯗꯥꯎ ꯌꯥꯔꯦ ꯃꯩ ꯂꯥꯛꯑ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯃꯩ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯇꯧꯕꯗ ꯃꯇꯥꯡ ꯆꯥꯗꯦꯕꯗꯣ ꯅꯍꯥꯟꯈꯩꯁꯨ ꯅꯣꯡꯅꯤꯁꯨ ꯇꯧꯕꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯐꯤꯔꯣꯜ ꯇꯧꯕꯁꯤꯅ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯒꯠꯂꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯑꯔꯤꯕ ꯌꯦꯡꯉ ꯂꯩꯕꯗꯣ ꯁꯨꯝ ꯌꯦꯡꯖꯗꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯇꯣꯏꯅ ꯊꯥꯒꯠꯂꯛꯑꯗ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯕꯦꯜ ꯑꯥꯏꯀꯣꯟꯁꯤ ꯅꯝꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯤꯅ ꯌꯦꯡꯐꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯍꯌꯦꯡ ꯕ꯭ꯔꯁ ꯇꯧꯗꯕ ꯌꯥꯔꯣꯏ ꯌꯥꯛꯇ ꯆꯪꯉꯦꯕ ꯑꯗꯣ ꯕ꯭ꯔꯁ ꯇꯧꯊꯣꯛꯎꯔꯅꯤ ꯑꯗꯨ ꯇꯨꯏꯁꯟ ꯕꯠ ꯂꯥꯎ ꯆꯠꯂꯨꯔꯅꯤ ꯇꯨꯏꯁꯟ ꯄꯥꯏꯁꯨ ꯁꯥꯡꯉꯦꯕ ꯂꯝꯕꯤꯁꯦ ꯑꯗꯣ ꯄꯨꯛꯁꯤ ꯅꯥꯔꯛꯑꯅꯤ ꯑꯩ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯁ꯭ꯀꯨꯜ ꯍꯥꯏꯔ ꯃꯨꯛꯕꯥꯡ ꯇꯧꯔ ꯆꯠꯄ ꯌꯥꯎꯋꯦꯕ ꯍꯥꯏꯕꯗꯤ ꯈꯌꯥꯝ ꯆꯠꯁꯜꯂꯒꯀꯣ ꯑꯗꯣ ꯅꯥꯏꯌꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯃꯥꯌꯣꯛꯅꯔꯦ ꯑꯗꯣ ꯗꯥꯎ ꯌꯥꯔꯗꯤ ꯃꯔꯛ ꯃꯔꯛꯇ ꯈꯣꯡ ꯃꯇꯥꯡ ꯌꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯍꯥꯏꯔꯛꯀꯦ ꯑꯗꯨ ꯃꯊꯪ ꯚꯤꯗꯤꯑꯣ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ